lamgi wahauda lailon bhaipai kuki khulgi khunja singna khonsakul naga village da attack chatharakpada miyoi kaya achopa nangkhre khulgi lusingba kaya fakre lamgi wahauda lailon bhaipai kuki khulgi khunja singna khonsakul naga village da attack chatharakpada miyoi kaya achopa nangkhre khulgi chief chairman amasung secretary kuki singna fakre hairi thawong adubu khonsakul village authority na akanba mawongda yaningdaba phongduragli thawdo asigi matangda police tagi fangba paw amana hai leimakong police station gi manung chana leiba khoncharam naga village amasung leilon bhaipai kuki village ani gi marakta lamgi wahauda gi ngasi amung na hongna na irang tholakhre tayyenariba mafam aduda khoncharam khulgi khunja singna excavator sijinaduna leibak temkhaibagi thabak chathaki asigumba thabak ama chathare haiba khangbadagi leilon bhaipai gi khunja singna mafam aduda sangsilaki maduda khuthongnarakpadagi aso open khara yauki hairi adoba pawgi likhun amana phongdurakpada ngasi thokiba thodok aduda leilon bhaipai gi khunja singna khonsakul naga village ki chief chairman amasung secretary faraga pukre hairi nakalama romda thodok adugi matangda ukrul times na khonsakul village authority ki wafam paladuna tawrakiba report amana hai thawdo adu ngasi numinyungba matung mina 15 rom tabada lusingbagi saklon lauraga lakiba masing yamleba kuki militant singna ikhang khangaudana attack chadarakibani tanja aduda khonsakul naga village ki khunja sing lau singu amadi construction ga mari leinaba thabak thoram sing pangthoklaga leiki ngarang asi khonsakul naga village ki khunja singna lona yaba mawongda yum sanabagi damak leiba temkhaibagi thabak chathaki maduda leimakong police station da ASI oiba kamgin baifai koba police personnel ama laklaga kangpopi district ki district magistrate na issue tawba document khara puthoraki loinana mafam achida April 2 dagi curfew thamle haiba wafam thangki pangthokliba thabak leplabadi selna chingba kaya manglagani haiba wafam khunja singna thamki hairi maduda ASI kamgin baifai na leimakong police station da laklaga makhadana khananaba hairamki adumaku ngasi ikhang khangaudana ASI kamgin wifi yauna police personnel manga amadi kuki militant chamarom laki makoina khulasi koisilaba matungda isam chamna leijaba khunja singda tamthina phuba chaiba horaki maduda khonsakul gi chairman Adam Dirinamai chief Amchon Aboimai yauna khunja manga achopa nangki attack adu chathaba loiraba matungda kuki militant singna purakhiba garida asokba miyoi sing nampuda faraga puki haina paw sin makhatari amaromda thodok aduda asoban nangbadagi rimta pukhatuna layeng chathariba khonsakul gi chairman secretary chief ki fibam kokomi gi kangbu amana chatuna yengsinkhre MHN silaga manipur thokliba irang sigi warisin purangnaba mitei amasung kuki wari sanakhre Manipur thokliba irang asigi waruisin ama puraknabagi padamda Ministry of Home Affairs na silaga ngasi ahanba oina mitei amasung kuki anigi marakta wari sanakhre hairi hiram asigi matangda national gi pause Hindustan Times ta phongdorakpa report amana hai mitei amasung kuki purup anigi marakta leinariba yengthinabagi phibam asi loisinduna tungkoina chatnagadaba waruisin ama puraknabagi dama ngasi New Delhi da wari sanakhre Central Government ki thawrang makhada chathakiba wari sanakiba aduda All Manipur United Club Organization amuko amasung Federations of Civil Society Organization Fox Manipur gi delegate tarukna mitei furuki mahut silaga saruk yaki kuki furuki oina miyoi mapana saba delegation amana kuki singi mahut sinki wari sanaba adu mitei amasung kuki ani marakta thajaba thamnaba amasung amana amagi mateng pangnabagi lambi ama yatpaga loinana Manipurda mahusagi fibam puraknabagi matangda akhanaba mideng thamki loinana Manipurda law and order gi fibam ngakna thamba yauna furup anigi marakta nungsi sanaba puraknabagi matangda su wari sanaba aduda yauki hairi wari sanaba aduda Ministry of Home Affairs ki maikaidagi interlocutor oina AK Mishra amadi Intelligence Bureau gi thabaktagi potharaba special Director Su Saruk Yaki Haina Hindustan Times gi power sina makhata ki BJP gi mitei MLA sing Saruk Yaduna Guwahati da Thadau Hun Festival pangthokre BJP gi mitei MLA khara yauna BJP gi MLA sing Saruk Yaduna Thadau community gi nat ki oiba Thadau Hun Festival 2025 ngarang Guwahati gi Rukamani Nagar Auditorium da pangthokre Thadau tribe ki culture bu mayek sengna uliba Iconic oiraba festival aduda Thadau community ki sangnai lusingba kaya saruk yaki loinana festival aduda makhata na Manipur ki cultural diversity kaya sa utki
फेस्टिवल अदुदा सरुक याखिबा बीजेपी की मितई एमएलए सिंह अदुदी बिष्णुपुर केंद्र के एमएलए गोविदास कोंथौदम, मोइरांग केंद्र के एमएलए थोंगाम शांति, कक्चिंग केंद्र के एमएलए मयांगलमम रमेश्वर, खुराई केंद्र के एमएलए एल सुसिंद्रो, लमलाई केंद्र के एमएलए केएस इबोमचा लोइनना नुंगबा केंद्र के एमएलए दिगांगलुंग गांगमई सरुक याखी। थादौ कम्युनिटी इंटरनेशनल, थादौ इनपी मणिपुर अमसुंग थादौ स्टूडेंट एसोसिएशन असिंदुना पांथोकिबा फेस्टिवल अदुदा कार्बी आंगलोंग, दिमा हासाउ ऑटोनोमस डिस्ट्रिक्ट अमसुंग एनपी हिल्स ऑफ असम की थादौ कम्युनिटी सिंह सरुक याखी। फेस्टिवल असी थादौ की कल्चरल आइडेंटिटी बु मसक ताकबा खक्ता नतना ट्राइब सिंगी हिस्टोरिकल अमदी इथनिक रूट सिंगबु अमुक नहौनौना निंगसिंगबगी प्लेटफॉर्म अमसु ओइदी। MHA की वारी साननबा थौरांग इंडिया लेंगा की तानी कोकोमी। मिनिस्ट्री ऑफ होम अफेयर्स ना कुकी जो अमसु मितई CSO सिंगी मरकता ngasi दिल्ली दा वारी साननबा सिलिबा थौरांग असी हंदक पार्लियामेंट यूनियन होम मिनिस्टर अमित शाहना मणिपुर वाथोक की हौरकफम बु सेमदिन साजिलगा मियाम बु लाना लमजिंखिबा वाफम कुपसिनबा होनबा इंडिया गवर्नमेंट की तानी हाइना कोऑर्डिनेटिंग कमिटी ऑफ मणिपुर इंटीग्रिटी कोकोमी ना फोंगदोरगली। कोकोमी की IPR सब कमिटी कन्वेनर लाइक खुरम जयंतन थादोरबा चिरोल अमन हाई हंदक पार्लियामेंट मणिपुर प्रेसिडेंट रूल थम्बगी अयाबा लौनबा खनबदा यूनियन होम मिनिस्टर अमित शाहना मणिपुर वाथोक असिबु मितईबु एस लिस्ट चलहनबगी मतांगदा हाई कोर्ट ना डायरेक्शन अमा पिरुबगी मितई अमसुंग कुकी कम्युनिटी अनी की मरकता थोकपा इथनिक कॉन्फ्लिक्ट अमनी हाइना मणिपुर वाथोक की अचुंबा हौरकफमबु लाना लमजिंखिबा अदुबु अचुंबा मालहनबा मिनिस्ट्री ऑफ होम अफेयर्स ना दिल्ली दा वारी सानबा थौरांग असी लौखतपनी। मरम असिना चिनकुकी मिजो जोमी मार ग्रुप की मिहुसिंग अमसुंग मितई CSO सिंगी मरकता वारी सानबा थौरांग तौरिबा असि कोकोमी की ओइनदी सरुक याबा ngamloi कुमदा लिसिंग अनीगा अमदगी इंडिया लेंगांगना सस्पेंडेड ऑफ ऑपरेशन सू की मिंगदा योक्तुना थमलिबा चिनकुकी नार्को टेररिस्ट मसिरनारी फोर्सिंग नत्रगा ग्रुपसिंग असिगी खुथांगदा इंडिया गवर्नमेंट चथरकपा प्रॉक्सी वॉर हाइबसी कोकोमी की ओइनदी मणिपुर की क्राइसिस असी हेक हौरकपदगी फोंगदुक्तुना लाकपनी अदुबु क्राइसिस असिगी असेंगबा हौरकपमबु लोसिलगा यूनियन होम मिनिस्टर ना मियामबु लाना लमजिंखिबा लाइबक थिबनी। मिनिस्ट्री असिगी ऑफिशियल सिंगा ममांगदा इम्फाल दा उनखिबा अमदी पांथोकिबा मिफमदा गवर्नमेंट ऑफ इंडिया असी न्यूट्रल ओइबा असुंबा मेडिएटर अमनते थोकलिबा कॉन्फ्लिक्ट असिदा यावरिबा एक्टिव पार्टी अमनी हाइना मयेक सेंगना खंगनख्रे। मसिगी सेंगलबा वाफम असिबु खांगदना पीस इनिशिएटिव खुदिंगमक मनिंग ममांग होबा थौरांग ओइगनी हाइनासु कोकोमीना फोंगदोरगली। लोइनना वाहन थोकलेबा डायलॉग अमगिदमक अहानबदा स्टेट असिदा मपुंगफाना रूल ऑफ लॉ लहनबयु सू ग्रुप यावना सिंगी हॉस्टाइल एलिमेंट पुमनमक न्यूट्रलाइज तौगदबनी। लाना लम खोपचिनबा होनरिबा अमदी हाईवेदा ब्लॉकेट तौरिबा चिनकुकी मिलिटेंट सिंग यावना शांति की थौरांगदा अयेतपा पिरकपा सिंगी मथक्ता चप चाबे एक्शन लौखलु। होम मिनिस्टर ना मार्च 9 की मणिपुर की लंबी पुमदा फ्री मूवमेंट ओहेनगनी हाइकिबा वाफम थबकता ओंथु। यूनियन होम मिनिस्टर की वाफम थवोइदबा सिंग फादुना चेराकपियु। मसिगी मथक्ता अथिंगबा लैतबा क्रॉस बॉर्डर इलीगल इमिग्रेशन चिनकुकी नार्को टेररिज्म नेटवर्क सिंग अमदी सेपरेटिस्ट एजेंडा सिंग असिना मणिपुर क्राइसिस की असेंगबा हौरकफमनी हाइबा खंगदबनी। सू ग्रुप की लुचिंगबा सिंग लोइनना मखोगी वांगलोइसिंगबु डायरेक्ट एंगेज तौगदबनी हाइनसु इंडिया गवर्नमेंट डिमांड तौरगली।